Chief Secretary na IDP sing December faubogi manungda masa masagi mayumda hanjil hangani hairaga More amadi Churchanpur gi oinadi khudong charoi dabana changhan khiroi hairibase maitai amadi kuki singbu tokhai na leihanaba leingakna hotnarabra haina khunrakome sigi MLA KH LOKESHWAR na wahang hanglakle wafamasi chingarel Tejpur da leiba yaifal lamjing Kanglup YLK Community Hall da pangthokiba ipau tengbanglup Manipur gi nipan suba mapok numit thauramda phongdokhibane thauramadu loop asina sinba lemna EP khibagi thauramda sarukya khiba blood donor yankhai nipan class 10 amadi 12 exam da position laurakraba sing thangta music amade MIL Manipuri da topper oikhiba mahairoi punna mapan pukning thogatke loinana chahi asidage lepa leitana piba hogadaba ipau special journalist award 2025 Impact TV News ke staff reporter elangbam mushukamade camera person leimapokpam kabichandra maita yauna paumi nipanda khutsinake thauramadu MLA LOKESHWAR na makha takhibada Manipur da hojik thokliba irang asi matam chana laksil hogdabadagi thokhibane MLA yankhai hena leiba ruling party gi marakta leingak pa haitabana maram oiraga opposition party so san asibagi manakta leplubagi awafam da tare thingel da tainaba ngamdraga nasikhong da tainei haibagi fibam da opposition da leiraba singi yummai thabi kharibani fibam asida miyamna kanagi tungda inagani haibagi chamamnaba leirakle leiriba PR leingak asinasu thokliba wathok asibu loisinabagi damak paikhatliba thabak sing asida pukchel sengdabagi mami amasu uba fangli haike IDPs mayaming se loin hong jala lagani sangal lagani haire step hong da thona adubu lona ma paiba chusha moda amasung more gi di tawgiro haeba what does mean karino artha se karino pai sesu jo koi hol election saka laika laika de ba koi naina bam dokra more da karama jati no tholaisa chusha no karama jati no tholaisa jati no samba yaro di lona atha do karino tawlisa adudi sida salariba BJP ki chendal BJP party do moi haibam dokra